River Safe Nambul Haiba Wakalonda ngasi Manipurda International Day of Action for Rivers lising ni kunmathoi gi thoram pangthokre. Tabada yamna nuwaitaba thogdo amada chahi nipanda ngairibi nupi macha ama kihalaga nupi oibigi ikai khumnaba manghankhre. Imphal East District Police na ngasi ayub kairang chingyadagi lupa crore amaromgi drug amadi polam kaya galoina na miyoy hong pagatkre. Amadi Parliamentary Secretary Taranithoi disqualified tauba taudabagi matangda Election Commission of India ECI gi wafam Manipur gi Governor na namsinduna thamli haibagi matangda Hayeng Congress Party na Supreme Court a appeal chalagani hairi. Kurumzari Times of Manipur News miyang tabiri ba punang po Elizabeth na taramnong chari miyam da mapung iba pau pizza drungay mangoy na hausik malem gi oina jobo laiche da maoriba COVID-19 dagi ngangtok na ba face mask upa miyoy amaga gi marakta physical distancing thamba yam na toy na kutsa seng na hamdok pana chingbay khoi khudimak na songsoy soy da na pangthok minarasi haina TOMTV ki maikhay digi miyam da appeal tawzari hausik mapung iba pau pizzari Turel Singhi Haurakfam Oiriba Ifut Singh Kangsilakpagi State Asada Lairiba Turel Singh Ising Kanglaklaba Matam Masada Lairiba Ising Kharasu Aikoina Mod Hanbana Chahi Kharagi Matungdadi Thagna Chana ba Ising Fawa Mapandagi Lairakpayai Haina Directorate of Environment and Climate Change ki Deputy Director T. Brajakumar Nanungnang Bafongdokrai Wafamasi Directorate Asana Sinduna Safe River Safe Nambul Haiba Wakalonda ngasi pangthokiba International Day of Action for Rivers lising ni kunmathoi gi thoramda phongdokhibani thoram aduga loinana Directorate asigi senthang makhada All Manipur Working Journalists Union Amzuna Sinduna International Day of River lising ni kunmathoi ga mari leinana media campaign amasu pangthokhi Nauremthong Khulem Laikai digi hauduna Nambul Turel Mapangi nakieta leiriba Nambul Turel kannaba leiriba loop single loinana Nambul Turel Kannaba campaign adu IMC Ward number 27 ki corporator Herozet Ngangombana lamthaki Thoram aduga mari leinana Deputy Director T Brajakumar Makata na hai Aikhoi miyoibigi fangfam thokpa hak leibagum Turel Singhi hak amadi punsi leizai Aikhoi na Turel gi singda fataba polam sing hundoktuna Turel gi hak matpagi thabak thadoklasi Nambul Turel gi sing asi thakpa yadramaksu irulu zaba phawbadi yahana bahonasi Turel asiki nakieta leiriba miyamna committee semduna Turel kannaba honarakpa asi laibak fabani Turel asiki nakieta leiriba singna Turel asiki mapuni khalakpa mikupta Turel asi kanba ngamgani Turel haibasi amotpal langthokfam nate aikhoina aikhoigi Turel sing luna na thamba haibasi aikhoigi tawfadraba thodang amani haina khanba matam oire haiki aduna akhoi Manipur da leriba akhoi praja sing si turen da depend tobni turen kandaba sunga roi turen singna akhoi punsi oidoini turen gi sing letra kan akhoi Manipur gi sing se mapan lamdu gi sing leibi phim laktuini khoida aduna ifut si yokhat laga ifut gi sing thora kan turen ising phasan sel laga chelebe ising turen de leibe sing se thakna ba madi agriculture purpose akhoi sinna bagi pandam se tai phadana akhoi praja khudi mana lobham thopa thodang he jei masima thamjage Amaromda IMC Ward number 27 ki corporator Herozet Ngangombana hai IMC ki maikai digi yumthong khuding dagi fataba polam sing laukhatuna mafam chana langthokpagi thabak chathari tha magi oina senfam khara tamak lauraga paikhaliba thorang asida miyamna saruk yabiyo imungi amotpa sing thongan dagi laukhatuna mafam chana hundoknaba honariba si nathairaga mi udabagi achengba tanja lauraga turelda langthokpa haibasi miyoibagi machat nate ngasi tawrisi environment na wari se praja sing ising matang matam chana ising phangdaba nuksa saba matam chana phoglok taba thawak tawrisi se ayam praja sing akoina hatke doini prithvi da tholo pona prithvi da hatke doini plastic se akoina puthok sabin miwe bana plastic puthok ba atom bom muthok je akoina hatke doini miwe ba koi season ni aduna yari koi di phata hokti mayam se collection mafam chana thambiu aduga pau pibiu adu matik chana ine lokthok sage haina media gi thong da haijari
Department of Environment and Climate Change na koi waste ki tongan ba policy ma tawdana waste si yum dagi hojikti fajana collection tawbugi pot am da sum mateng pangbire koi hana lejeri be actions dagi henna aduna aina sum kanjabada masi koi soidana nambul river se yam thuna people ki awareness se yam thuna hengalani loina na people ki voluntary support se koi sumaina sanan sam club chapter amasung kai samthung borang thorok laisom lerak aibom lerak amasung top lerak sida fajana masigi model se fajana mai pangna pangthok लगली बसे मसे अतई लमदसु पाक्थोलप मतमददी सोयदन नंबर रिवर्स फगलकने है वफम से थमसगे बीजेपी की लेंगांगना चाही मरी मपुंग फारकपगी मनुंग चन्ना ngasi सेनापति डिस्ट्रिक्ट के डेप्यूटी कमिश्नर ना हर घर नाल गे टेब्लॉक हैंड वॉशिंग अमसुंग जल जीवन मिशन ngasi डिस्ट्रिक्ट हेडक्वार्टर की ट्रैफिक पॉइंट की लमथाख्रे लमथाबा दुगी मतंग द डीसी ना फोंगदोखिबदा ngasi लमथारिबा सना मियाम दा इसिंग योक्सिनदुना थंबा खुदसा सेंगना हामदोकपगी मतंग दा हेना वाखल ताहनबदा मतेंग ओइरगनी जल जीवन मिशन की मखादा कुमजाली सिंगनी कुनमाथोई फावदा युमथोंग खुदिंगदा अफबा थकनबा इसिंग फंगहलगनी थौबाल डिस्ट्रिक्ट के मनुंग चनबा तेंथागी मफम अमदा ngarang ayuk thokpa tabada yamna nungaitaba thodok amada chahi nipan da ngairibi class 3 tamlibi nupi macha amabu kihalaga nupi oibi ki ikai khumnaba manghanbi krai पुलिस की फंगबा पाउदा थौदो अदुदा चेनरिबा मियोय अदु तेंथादगी समुराय लापम आनंद शर्मा कवि चही कुनिथोय रोम सुरे अपोकपना वांगजिंगदगी समुराय लापम सुबोल कवि महाकी अपोकपिगा खाइनरकलबा मतुंगदा तेंथादा लैबा ममागी मपामदा पोकलगा ममा अपोकपा मबोक लैबनी महाकी अपोकपि ममासु महाकना पिकलिंगै मतमदा नागालैंडदा मयुम पानखरबा मतुंग मबोकना योकपनी हाइरी अमरोमदा विक्टिम दुसु थौबाल डिस्ट्रिक्ट की खांगाबोकी मफम अमदगिनी महाकसु ममा अपोकपा मबोकी मयुमदा लाइरिक तंबगी लैबनी हाइरी मखादाना थौदो सिकी मतंगदा नुपी मजादुगी अपोकपि ममाना थौबाल पुलिस स्टेशन दा महाकी मजा नुपी असि आनंद कौबा नुपा मजा मना नुपी ओइबिगी इकाई खुमनबा मांगहनबिख्रे हाइना वाखलकपदगी केस अमा लौखतुना थिजलखिबनी तुंगदा आनंदा थौबाल वुमेन पुलिस ना ngasi युग फारबा मतुंगदा थौबाल पुलिस स्टेशन की कस्टडी दा थमदुना वाहंग पाहंग चथाबा हौख्रे लोइनना विक्टिम ओइरिबी नुपी मजादुसु मेडिकल एग्जामिनेशन चथाबा हौख्रे War on drugs की सरुगमो ओइना इम्फाल ईस्ट डिस्ट्रिक्ट पुलिस ना ngasi ayuk kairang chingyada chathakhiba operation amada lupa crore amaromgi drug yauna polam kaya galoinana mioi ohum fagatkhrai hiramasiga mari leinana ngasi Imphal East SP की conference hall da pangthokiba paw gi mifam amada SP Jogesh Chandra na hai haingang police station ki manung chanba kairang gi mafam singda drug lalonba mioi khara leire haiba kangnaba paw ma fangbadagi additional SP operations Roni Mayengbam gi meeting makhada commando amade haingang police ki apunbati mamana kairang chingyada changsinduna pak sana thiba humbagi thabak chathaki maduda mioi hum drug ki polam kaya ga konana fagatki makhoi ahumdagi police na fagalaba polam sing adudi finest quality heroin number 4 gram chanipan ga marifu taramathoi double barrel nomayama sell oina lupa lising kuntra manga ga chatru ka kun disposable syringe kunmapan plastic bell chatre ka taramapan laptop ama mobile phone kuntaru two wheeler gari ahum four wheeler swift car amani polam sing aduga konana faraba miyo ahum adudi kairang chingyadagi MD Imtiaz chahi nifumathoi apokpa MD Leharudin kairang chingyadagi MD Manir chahi kuntra apokpa MD Gafar amadi kairang chingya thangjam khunaudagi Sahid Khan chahi nifumanga apokpa MD Nurdin ni makhadana aingyo bathabak lokhanabagi damak miyo ahummak fagalaba polam singa konana haingang police ta sinakrai मोजे फार मतुंग दो सिक्से हंगांग पुलिस स्टेशन छिनरगा केस अमा रेजिस्टर तौरगा अदुगा मखाताना कदाइदगी लापनो पोजेसिंग असे अदु कमाइन तौरगा कनो सिंग असिदा पीस खाइरा योन बसिंग असिगी अखोइना फंगिबो बाइल चार्टेट का ट्रामपन फंगिबा मचा मचा फंगी समना हाबदो इंडिविजुअल चार्टेट का ट्रामपन नमदा मचा ग्राम मंगागी तरुकी तर मचा से लोइ मोइन लोइ योनगी दुइनेबो सिनि मोइन तरोमिबा सिंगा से लेरगा कोइबा पांगई एरिया अदुगा सिगी काइरंग एरिया प्रजा सिंह मयाम पुनम अखोइ पुलिस डिपार्टमेंट से मतेंग पांबियो अदुगा पुन्ना अखोइ चामिनरगा अंदकी चथलिबा खोंबम वार अगेंस्ट ड्रग्सता अखोइ काइरंग की मफम सिनि अखोइ निसागी थबक से पुन्ना पुलब मुथन मिनसी हाइबि वाफम जै प्रेस मीडिया की थोंदा मयाम थमजगे थैंक यू
Ngarang numidang pong nipan ka minute tara rom taba matamda nupi pulis yawba Lilong Police ki team amana Taubal District ki manung chanba Lilong Samburgong Mamaidagi MD Minajudin chahi kuntra nipan na pokpalay hidraba MD Karimudin ki yumda thiba humbagi tabak chathabada heroin gram kunmari fagat pangamkray. Amaromda Lilong Harvey Turel Ahanbi Ubag Thong Makada Leiba Mrs. Sultana Chahi Kuntra Homdoi Mapuroiba Lekhidraba MD Isaki Yumdagi heroin gram kunmanga Thauba Lilong Police Amasong Aladagi Apunbati Mamana Fagat Pangamkray Masiga Loinana Draki Karbar Sida Chenaba Laikaya Simaktadagi Chahi Kuntaruk Shiraba MD Abdul Nur Atopa Ming Mustaqawba Myo Emasu Fare Hairi Faraba Polam Galoinana Myo Sing Adugi Mathakta NDNPS Eki Makada case ama lokhatuna Tizan Bahogray. Paugi Maratha Natema Brem Tang Lozari. Blood Donation Campaign. Lakliba March ki tang kulhumdoi Malem Pumbagi Blood Amadi Plasma Donation Campaign numit ke iloinana Sahid Bhagat Singh Rajguru Amasung Sukhdev gi Mariputara Suba Martedam numitta National Integrated Forum of Artists and Activists Manipur Branch Nasu Manipur Red Cross Society gi Matengaloinana Imphal East, West, Thoubal Amasung Bishnupur District ta Voluntary Blood Donation Campaign numit asimakta pangthok charagani. Kanagumba Society natraga individual na blood donation tawbining bapunangpu KB Sharma President NIFA Manipur Branch na taram na ukchari. Contact number 9862 558 681. Sky Hospital dagi nungairaba pauzel. Chayola machupna lemna angang singi heart surgery camp ama Sky Hospital da April tang mari dagi tara fawba pangthok chagadawri. UK da best tawba Healing Little Hearts Manipur Heart Foundation amadi Sky Hospital na khusam naraga pangthok kadawba kemni. Registration ki aroiba numit March ki tang kun fawba sangdokle akaknaba angang masing yawbi hawba yagani. Camp sigi oina OPD screening free thamjari. Sky Hospital Research Center Private Limited, Rims Road, Imphal. Staffs required urgently. If you are talented and looking for a career in the world-class heart hospital, then don't delay. Apply today for the following posts: RMO, statistician, ICCU nurse, Ecolab nurse, pharmacist, lab technician, HR executive, marketing executive. Pay and perk will depend on experience and performance at interview. Last date of form submission 13th of March 2021. Date of interview 15th of March 2021. Contact HR at 700-503-5081 or 841-593-4236 or email us at hr.skyhospital@yahoo.com. Breaking matang taram nong chari makhataba pau pizari. Manipur ki BJP na luchingba lengakta Parliamentary Secretary hapkiba MLA tara nithoibo disqualify tawba tawdabagi matangda Election Commission of India ECI na Manipur ki Governor da phongdorakiba wafam sing namsinduna thambagi matangda hayeng Opposition Congress Party na Supreme Court appeal chalagani hairi. TOMTV na source sing daki fangba pauda Governor na ngasi fawba ECI gi warol sing Fongdok na leiriba sigi matangda India ki President Ramnath Kovinda taksin nabagi damak President ki appointment long naba haizakiba do hauzik fawbagi oinadi ayaba pirakpa leitri hairi. Masiga loinana Congress MLA sing makata na Delhi da leithaduna President unanaba matam ngai khigani hairi. Loinana President ka unabada Congress Party ki maikidigi democracy chatnaba leiba ama oina democracy ki magun chapchana ngakpada natana constitution busu ikai khumnabagi thabak paikhanaba taksingani hairi. Manipur lenga ki makhada Public Health Engineering Division PHED Thoubal na sinduna Jal Jeevan Mission ki makhada ngasi Har Ghar Jal and Water Conservation haiba hiramda awareness program ama pangthokrai. PHC Division Thoubal ki office complex sa pangthokiba thoram aduda thoram mapu ki warol piraduna PHC Division Thoubal ki Executive Engineer and Livingstone hai aikoina hakchang fana na da yektana leibada afaba ising sizinaba tangai fade adubu yamna laibak thibadi hauziki matamda water supply ki ising phangpham gi maruoina turel pukhri na chingba kangsilakpa sini
Maram aduna matam charingaida mafamsing asi semgatpa nong ising yoksinduna thambaga loinana arembada ising manghandanaba honagadabani. Masigidamak Village Water Committee Pradhan Councillor amadi member singda wakhal taminaba changi thoram adugi sarukama oina sarukya kiba miyoi singna isingbu niyom chumna ligna sizinagani amadi yoktuna thamgani haibagi wasaksu lawki loinana loisilakpada matau karamna yumthong khudingda tap water fangadagi amadi yoksinduna thamgadagi haibagi matangda miyamda pauzal piba khongchat amasu DC Thobal fawba chatki 도인들이 근데 어렵더니 근데 내리고 모양시 드라이업 또 거기 아이디 소싱 감독이 아동비 이슈양 자원을 내리 내리고 이슈신 것이 가만히 좀 나쁘나 간잡 또니 렌워터 가만히 하베스트 또니 가만히 간잡 또니 오직 이싱 라크도래 렌워터 라크도래 오직 내리고 렌워터 싱 거기 캐치 또 보면 좋다요 아이디 파르가 탐 하이디 그런데 욕만 좋다요 Ngarang numidang pung taruk makhairom taba matamda Kangpopi District ke manung chana leiba Khoken Khul amasung Sangai Tel Park ka nakna na leiba nongchup thangba sarukta khanghauda na hauraktuna park sana lamai chakre thodo adu ki pawhek fangbaga Manipur Fire Service ki firefighter kuntra taret lom khonglei thuna mafam aduda mai kanbagi thabak chathaki Manipur Fire Service ki Joint Director L Navachandra na phongdokhibada lamai adu park sana chaklakpa oibana mai kanbagi thabakta chawna singnaba oikhi Makhata na thogdok thokfamga naknana leiba khul sing maruina Khoken Changaitel amasung akoiba mafam singda sandora kadra chingnabadagi local volunteers singa loinana mafam adugi miyam safagadaba mafam singda thaidokna hanki kaina thangda pung ahum hena honaraba matung lamai adu laksinba ngamki Hausi fawbagi oina lamai adu karidagi haurakibano haibagi maram chap chana khangba ngamdri makhata na maihau lampok thokhanba matam oibana miyam na mai sijanabada cheksinaba appeal tawki Amaromda ngarang numidang Imphal West District ki manung chanba Sagolban Tera Lokrakpam Lekai da leiba Salam Tomba Kauba miyoi amagi bara sanba ka ama khanghaudana haurakpa maina chakre thogdo adu ngarang numidang pung manga makhairom taba matamda thokibani mai chakhiba ka adu Jenims ta work attendant oina leiba Thangjam Sitaljit mahaki loinabi amadi machanupa ga punna leibani hairi Adu moinamak thogdo adu matam chana laksin baga loinana thoidokpa amanga ta thokhide hairi Awai akhom ki thabak toklasi Maira Paibi amade club singna honariba si Naurem Birahari College asibo Mangzin Thaba College ama oina bani haina Khundrakpam Maya Lekai Chakhat Nupi Lupki Secretary Soram Ibemu na phongdorakli Hiramasiga mari leinana ngasi panggaita pangthokpa paumi singa unaba mada ngarang Naurem Birahari College ki oza kharana media da phongdokhiba wafam adu laibak thibani college asigi akoibada leiriba Maira Paibi amade club singna honariba si college asigi yaifanabagi damaktani College asibu Mangsin Thaba College ama oinaba Maika Yadom ki club amadi Maira Pabina matam leiba khibikta adumak hotnagani College asi matam kaya mamangdagi tabada nungaitaba wathok kaya thoktuna leirakpa adu athubada loisinaba club amadi Maira Pabina honabani loinana college asi class sawi natraga tawdi haibadudi college asiki oza kharatana hairaga hekta yagadaba nate class sawi tawdi haibadudi college asida tamliba mahiro amadi mama mapa oibesingna Khanglaba ngaktani makhadana media da haiba yai haina panghaida haibagi thabak thadokpiro awai akhum tawbagi mahutta college asibo afaba college ama oina ba honaminasi haiki ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ NB ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯈꯔꯅ ꯍꯥꯏꯔꯒ ꯆꯠꯅꯒꯗꯕ ꯅꯠꯇꯦ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯣꯀꯦꯂꯤꯇꯤꯚꯁꯤꯡꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯇ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ Kakching High School 1984 Metric Batch na leptana chatharakpa 1 month 1 activity ki sarukama oina ngasi Kakching District Hospital bu luna na thamnabagi pandamda sit sengbagi thabak pangthokre social service ke maduga mari leinana loop asigi president Naure Munal Maitai na hai haukiba chahi ki marsada safong lakiba Kakching High School 1984 Metric Batch na tha khudingi khunagi yaifana ba thabak kaya pangthoktuna lakli chahi asigi haukiba February tha da Churachandpur district ta leiba Gelzang
कांगलेकतसु प्लास्टिक बोतलसिंग सेंगदोखी चलिबा मार्च असि ओइना कक्चिंग डिस्ट्रिक्ट हॉस्पिटल असदा सिट सेंगबगी थबक पाइखतपनी महागना मखा ताना हाई मियामना हॉस्पिटल असिबु इसा इसागी इरलनी खन्ना लू नाना थमनबा होनसी लोइनना लूप असिना मरी लेनबा ऑथोरिटी सिंगदा हॉस्पिटल असिगी फिवम सोक्सिलक्लबा लंबीसु अथुबदा सेमजिनबा हॉस्पिटल असिगी वालिबा एक्स-रे एम्बुलेंस अमदी स्पेशलिस्ट डॉक्टर सिंग अथुबदा थारकनबा मदी रिंग राउंड सर्विस तौरिबा ऑटो सिंगना ओपीडी मतम खक्तनतना अयाम्बा मतमदा इमरजेंसी की थबकता ऑटो सर्विस तौनबा मरी लेनबा सिंगदा तक्सिलगनी पावगी मरथन नते मब्रेम तंगलगुलसोई Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 12th of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzare. Upon Sembam ki 10% amok down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi malengsim biro Panthoibi Construction Private Limited associate company of Panthoibi Housing Finance Company Limited Torambam lekai. Break matung na taram nokchari makhataba pau pizari. Global Women Inspirational Award and Conclave Lising ni kunmathoida 100 Inspirational Women of the Year 2021 amadi Forever Stars Book of World Record fanglakhrabi akoizam nongpok nganbi chanu ngasi Republican Party of India atwale RPIA gi Manipur state na senduna taramna okhrei kaisampata leiba party asigi state president thaunauzam maheshwar gi yumda pangthokiba thoramada wangangladuna mayesna hai Kaisamthong ACdagi asigumba yamna chawthok chaningai oiraba award fanglakpa asi naha ama oibata natana AC asigi miyoy ama oina yamna chawthok chaningai ni talent na yomlaba leiriba Manipur gi naha singna afaba lambida mai onsilaktuna state ki mai purakpa sida party asina angamba mateng tawbani makhata na tungda hawrakliba naha singsu masa masa gi leizaba talent puthoktuna malemda lamdam asigi hena masak takna bahonasi Amaromda awardee RK AK nongpok nganbina hai lamdam asida naha sing asi social media na humduna puraga leiriba sigi mahutta chawkhat thorang amadi hena faba lambida mai onsinduna chawkhat pa lamdam ama ohenbada apunba thodang adu lominasi United Nations Satuna Conference yauriba khaknatana maduda khana nainariba hiram sing adugi kana baloba ngamna bahonasi maduna malem ki thakta pangthopa competition kayada mai pakna saruk yaba ngamgani Makhata na ACSC manungdagi afaba miyoy kaya puthokna bahonasi North East ki akoi gi mafam gi ni ko ana koi na chawthok chawa pokpa aduna adugi da makta ngasi akoi na reception program ama ngasi am cham chana pangthok sabane aduna ngasi gi program asida akoi gi chanda akoi gi ngamjaba site tagi akoi na pukning thawat po oina mabu encourage to boina sidagi hen toropa ngamba oina akoi na encouragement mo na akoi chanda akoi jam nongko bi chanuda akoi na ngamjaba akoi gi reception program ama tawzaraga khudola masina jagani North East ki sumaina North East ki jidayam badagi UN ki platform da thoaga kaigumba ade sidagi to ana UN yauru rena conference yauru nataba official oina administrative kano da UN gi adu da phammaga akoina UN gi paper ma'am chalai bu conference yaula ko ma'am gi thazalapa position paper ma'am nainaba Hararo Tangkham Gram Panchayat na senduna ngasi panchayat asigi manung chana leiba Hararo Community Hall da Rozgar Diwas pangthokrai Job card registration tauba job card update tauba yauna tongan ba hiram kaya da panchayat asigi manung da leiba miyam panchayat ki thaupu ba madi mari lenaba department ki miyoi singa kupna khana naina khi thoramadu ki maramda wangaladuna Infalis 1 CD block Hararo Tangkham Gram Panchayat ki panchayat secretary Laurembam Paikhombana MGNREGS ki makhada miyam na thabak suriba sida kari khudong chadaba thengnaribagi haina miyam ga tathok tasin tawbagi khudong chabadu ngasi gi thoram asina pibada nathana matau karamna thabak lawgani job card nauna registration tawba yauna tongan ba khudong chaba kaya fanghannabagi pandamda ngasi gi thoram asi pangthokpani haiki Kungangi area singda khoi gi numit chamani gi khoi NRG scheme ji makhada
थबक पियो हाय मसीगे थबक पीबग मरी लेना पब्लिक ता अखोइन अवेयरनेस हाइतारे कमायना थबक से वर्क डिमांड कमायना तौगनी जॉब कार्ड कमायना रेजिस्टर तौगनी जॉब कार्ड ता सोइब खोप यावरगजु कमायना करेक्शन तौगनी अदगी जॉब कार्ड की अखोगी एमजी एनआरजीएस की थबक सुब मतमदा कोई इशू थोइब मयाम जे मसीगे कमायना कंप्लेन तौगनी हाइबन चिंगबा सी मयाम जे अखोगी सी हारिबा इशू सिंग जे अखोई अवेयरनेस पीबा सॉल्व तौनबगिदमक्ता अखोई रोजगार दिवस से अखोई ग्राम पंचायत लेवल पांथोकजबनी lamdam asida BJP na lingakpa chahi mari surakpagi chatharakliba thoramsingi makha chatharakpa oina yumthong khudingi ising phanghanba amadi water conservation haina mingthonba jal jeevan mission ki makhada wakhal taminabagi thoramama ngasi khumal lampak men stadium da pangthokrai Public Health Engineering Department PHED na sinduna pangthokiba thoramaduda PHED Minister Losi Dikho amadi atai official kayana sarukyaki thoramaduda isingbo haising na sijanaba amadi nongi ising yoksinsi haiba wafamda miyam puna wasak lominaki thoramadugi matangda PHED Minister Losi Dikho na hai malemgi mafam khudingda yengluba matamda Manipur asi tomthin nganba lamdam amani lamdam asida hanadagi leiramlaba mahosagi fazaba sing yokhatpa haibasi maruoina inkhalakliba nahasingi khwaidagi achoba thaurang ama oiribani masigi mathangta maruoina ising yokhatpa haibasisu center gi BJP lengaki yamna maruoiba khongthang ama oiri masida ngasi miyam puna wasak minariba asida mapung fana isa gi thodang lominaduna BJP lengakna yumthong khudimak thaknaba afaba ising fanghanba haiba pandamadu mai pakhansi Today you carry the message of saving water. Today you carry the message of water conserving and what importance of water to your family, to your classmates, to your environment, to your neighbors. It is going to spread in a big way. 1,000 people carrying this message today itself is going to be a huge impact. Therefore, our appeal to you, young children, young students and sports people here gathered. Marifu manga suba Mahasiva Jayanti ki thauram ngasi Prajapita Brahma Kumaris Ishwarya Bishwa Vidyalaya Imphal na senduna Faidinga da leiba reflection point pangthokrai Mahasiva gi mafamda leisukatuna pukning santi leina ba thoniki Brahma Kumari gi member kaya na sarukya ki ba thauram adugi matangda BK Nirmal Sachina Oza Senior Razyozana na hai Mahasiva Jayanti ki thauram pangthoklibasi maruoina aikhoina pukning wakhal leitana leina ba honabada mating oinabani mayai kaba nisagi polam sing sijanaba asina tungi mirolda amangba kaya thokhali masidagi aikhoina lapthoktuna Mahasiva bu pukning da chetna ningduna pukning wakhal leitana leina ba honasi हारिबा निसासिंग असे अखोइना हारिबा कुमैसिदा कटपा थकपा चाबरम चक्रगदी तुंगी जातिगी युमिरोल उगदबा आंगांग के आमा निसा चाबा तंबीबा फेस्टिवल ओइना थोए अदुदुना ब्रह्मा कुमारीसना हाइजरीना अदुंबा हारिबा निसासिंग असे कटपीबगी महुता अखोइ मियोइबगी पुंगिंग वाखन लमसत साजत लेखा ताहलैबा फतबा वाखलोन नेगेटिव थॉट को हाइदि असाउबा कलकपा मिहोबा नपल हारिबा सुमलबा वाखलोन सिंग असे मसी ओइना अखोइना हारिबा नुमितसिदा ईश्वरदा प्रॉमिस तौरगा थादोकपिरगा पुंसी सुपगी ओइना आई अफबसिमा ngasiदagi tawba horage amadi fataba hainabasima ngasidagi थादोगे हाइबगी अदुम लाबा वासक अदु लोमिनरगा अखोइना पांथोक तारगदी अचुंबा सेंगबा शिवरात्रि की मीनिंग दु लेगनी Sumang kumhaigi lilaroi khetrimayum yaima maitei miyamna khetri yaima hairaga khangnaba Imphal East ki manung chana leiba kongba khetri lekai da leibana leikhidabada Manipur State Sumang Lila Council na state ki thakta Shraddhanjali kaduna awawa phongdokrai awawa phongdokhiba thoramadagi matangda Sumang Lila Council ki General Secretary Yumnam Nilachandra na hai Sumang Lila gi damak kathok piramba singna leikhidraba matamda state ki thakta ikai khumnaba utpa haibasi Sumang Lila kannabagi ihau sagaliba council asigi calendar thoram amani Khunai asi kannaba lauriba thodang singi manungda Sumang Lila nasu achoba mating pangli haibasi haiman bathokloi mahakna saktam langlamba lila singi manungda Puya mai thabada Santidas Gosai Khamnu Marifuni thoida Laikang Thambal Thabaton Nungsibi Imphal asina chingbani
Facebook Real Friends na senduna ngasi Imphal West District manung chanba Kanglatongbi da leiba Kanglatongbi Orphanage Center da nongmagyba social service scheme pangthokhibaga loinana sports item sing yenthokrai thoramadu da home adu da leiriba angang singda firol amadi sports ki item sing yenthokpaga loinana angang singa achamba chaklen amasu chaminakhi ngasi ayu phone kiba pauche singda kari kari yaukibage habadu mayam puna miyeng taminasi Huyen Lan Pau Kaibul Lamjau National Park da sangai masing hantarakpada Chief Minister na nungnang ba phongdokre witnessing examine tawna ba High Court na khanghankre Atsamgi Banna Chingi District sing da chawna akai ba thokre Naharo sing thabak phanghana ba skill training piba mathok dai pokna fam State ki revenue fagalagani Chief Minister Matik chaba luchingba lengak lingaida lamdamasi hiram khudimakta mangzil thana ba honasi TI Satyabrata Congress na Supreme Court appeal chatkadauri iraiba mangki gadawraba lamdam masigi fo makhal sing kanna bahonasi labuk sukansi hauziki matamda mipum khudimak skill gi training piba mathau tarakle Minister Satyabrata disability singi certificate launa bahonasi naharol gi thodang serasana chawkha thorang gi thabakta khumang sausili Imphal manungi ina khunba yum singdagi tax khomgat lagani Chief Minister Chahi mapan gi nupi macha ama lairik taksin naraga izat manghan bikrai Micham Singh nongmaina kap tu na hat pa haibasi human rights khongaung na bani amoko active case kuntaruk khakta ngai re HL Express Laumi Singh da agriculture machinery amasung equipment sing yenthokre sangai gi masing hantarak pasi nungai taba fawi biren drug user sing treatment tawbada protocol ngak tabagi mami chawna tare pon Rosgar Diwas district khudimakta pangthokre Mima nadaba yauraklagadi lenga ki kanaba sing fanghana bahonasi Sana leibak ban blockade pamnaraktre Chief Minister Handicraft artisan sing da piba senfam hengat lagani Sanga Express Lofam kanaba thabak haure Chief Minister Protected Forest Reserve Forest Wildlife Sanctuary Lauthokpada aranda leire Loisalakpada maroi ba paumuka na pizari Safe River Safe Nambul Haiba Wakalonda ngasi Manipurda International Day of Action for Rivers lising ni kun mathoy gi thoram pangthokre Tabada yamna nuwaitaba thogdo amada chahi nipanda ngairibi nupi macha ama hihalaga nupi oibigi ikai khumnaba manghankhre Imphal East District Police na ngasi ayub kairang chingyadagi lupa crore amaromgi drug amadi polam kayaga loinana miyoy hong pagatkre Amadi Parliamentary Secretary Taranithoi disqualified tauba taudabagi matangda Election Commission of India ECI gi wafam Manipur gi governor na namsinduna thamli haibagi matangda hayeng Congress Party na Supreme Court appeal chalagani hairi Hauziki oinadi TOMTV na pizaba Manipuri paw loisare miyeng tabiriba singbo amukhana khurumjari